Agriculture amadi MI Department ani khusamnaduna lawfamsingda ising singnaba pamyen thoknaba thorang paikhatpa hore haina Chief Minister N Virena phongdokkhre. Health Minister L Jantakumar masamaki kendrada CMHT card ke kanaba mapung fana phangba ngamdaba miyoi kya ama leiramli. Sel thauba satkiba nupi ama singnaningai oiba mongda siraga leiramle. Jingnaba matai manau police na phagatkhre JSC semkhre. Ngarang numidang pung tararom tarakpa matamda mayang Imphal Bazar da leiba dukan kaya may natumna sakre. Chief Minister N Virena mayang Imphal Bazar da satuna may natumna sakraba dukan singi fibam yengshinkre. Suna lengakta davi kaya tanduna ngarang dagi hongna DM University tingin kraba matung ngasi mahiroi singna kongjang sangsinaba honabada police na atingda pikre. Ahanba semester gi counseling yaithokre. International Day Against Drug Abuse and Illicit Trafficking Gamari Lenana, Traffic Police na Imphal gi GM Hall mamangda poster campaign sathakre. Thawal District Police amadi Commando gi apunba kangbuna hairoki mafong kharada chathakiba drive ta masing yamlaba yungang amadi yungau kaya ga loinana myoy ama fagatkhre. Technopol poster leriba Assam Rifles ki kangbuna district adugi manung chanba L Phimol Village togi myoy ama lupa lakh 13 longi mamal oigadaba ginseng kg sahunga marifu mariga kona fagatkhre. New Incarnation Center IRC Jiribam na sinduna ngasi Jiribam gi Kalinagar da leiba New Incarnation Office Auditorium Hall da International Day Against Drug Abuse and Illicit Trafficking gi thoram pangthokre. Joint Students Coordination Committee na tungan-tungan ba school singi meter sa magi manung da leiba dukan singda mayay kavan isa gi mayok da drive sathakre. Hidak managi polong kya fagatkhre. Home Guard singi duty allowance amadi salary increment taunaba Supreme Court na thokiba order lengak na thawai bidri haina Manipur Home Guard Employee Welfare Association na wakalakli. Yaripok Municipal Council gi manung chana leiba kaithel singi khonglambi da potjai yonba dukan famjinba amadi workshop tawsinba sing tankhai khre. Thawbal Hospital da pokpadagi sahi manga fawgi manung da leiba angang singbu diarrhea dagi ngakthoknaba rotavirus vaccine pithakpa ngasidagi haukhre. Lamdam asida fangliba sengi mamal atiapakna wanglaliba asina hingba ngambagi wangwada leire haina Thawbal kaithelda imaivel sina wakan mifam sathakre. Tripura ge Chief Minister Biplab Kumar Debna wana saba Ganesh ki murti state ki mapanda maroina Maharashtra da thadoknaba thabak lokhalagani haikre. Meghalaya ge Chief Minister Conrad K Sangmana Road Transport and Highways ki Union Minister Nitin Gadkari ga unaduna panduna leiriba amadi anuba lambi gi project ki matangda khanakre. Delhi BJP ki President Manoj Tiwari bu halagani haina mahang masagi phone da SMS tharaktuna ki halakre.